Arambai News Guwahati da Maithilongi pau tawiribasingbu ihan hantumaktada chingangbam Suzitrani khurumjari. Hojing asigi samlappa maruba pausing lowirase. Tamil Nadu gi mandir amada Assam gi samu amom ama yamnamak minungsi khangdana ot neibibagi mamising viral oirakpadagi Assam miyamna thamoi shokna nungaitaba phongdoknarakli. Jaimala kaubi samu asi inglisingani nipanda Assam dagi pukhibane. Haukiba chahi taramari asi samu asibu ot neiduna thambibagi video PETA habdi People for the Ethical Treatment of Animals na thadorakhi. Samu asibu yenghaidabagi phibamda mahakpu senariba mioisingna habdi mouth na ot neiri. Assam amadi Arunachal Pradesh ki samu yankhai hena list Tamil Nadu da leiribane. Jaimala yauna hariba samu singasi Tamil Nadu dagi puraknaba Assam yamna wakat thangatnarakibaga loinana CM Himanta Biswa Sarma nasu hiramasida mideng changbinaba haizakhre. Assam gi Barpeta Lok Sabha gi MP Abdul Khalek na Mughal Singh India da road map ama piram khibata natana lamdamasibu Hindustan haina tholam ki hai khibata natana Mughal Singh gi damak mahak na chawthok chei hairakre adubu mahaki wangang asida maikai kya dagi protest lakpadagi mamai thangdadi mahaki wangang phirep asi hongdok patakhi. Assam gi health sector da yamnamak chawthok chaningai amoina Guwahati Medical College Hospital da ngasi ihan hanbo oina bone marrow transplant mai pakna tawkhre. Jahi nifumanga suraba mioi amada transplant asi mai pakna tawkhi. Dr. Jina Bhattacharya gi lamjing makhada operation asi chathakibane. Assam gi sprinter Amian Borgohaina India gi khwaidagi yangna chenba mi habdi fastest man habidu oikhre. Ngarang National Sports Day da mahakna second tara dasmik ani manga da meter chama chenduna 100 meters ki record thuaikhi. Panbayai chahi asigi hogalakpada Federation Cup da mahakna men's 200 meter race da second kun dasmik manga ni da chenduna anuba national record amasu thamkrabane. Ngase Barak Valley Voluntary Blood Donors Forum gi makhada Lions Club amadi Leo Club Lakipur na Nehru College Poilapul ga kusamnaraga nomgi oiba voluntary blood donation camp ama college asida pangthokre. Hogdopagi thoramda college asigi vice principal Dr. Suvarjit Chakravarti, associate professor Dr. Madhumita Das, Lion Savya Suchi Rudragupta, Lion Asim Pal, Leo Rajdip Das, Karona Maipal, Lion Oinam Biramani, associate professor Dr. P. Raj Bihari na chingba miyoi kyana sarugyaki. Puler Dolgi Pulak Paul na ahanba idan tawba hogdoki bagaloina na miyoi hum purom na idan tawki. Kuman Club Lakipur gi mihut kangbu amana Kasargi DC Rohan Kumar Jhaga unaduna wakachema pishin ki bagaloina na Lakipur gi Purnagram kauba khulasigi maming Kuman haina onthok pinaba taksin kre. DC na su wafamasi soidana onthok naba thorang togani habagi achetpa thazaba pirakhe. Khutpu asina Lakipur gi SGO Civil Sudip Natkasu unaduna aiba chirol ama pishin ki bagaloina na SDO na kudakta circle officer da thabakoina paikhatnaba haikre hairi. Mihut kangbu asida club ki president Ingudam Tarun Kumar Thoburen Ingudam Dijendra ward commissioner Arambam Jaisri Devi amadi advisor Ingudam Binotsu sarukyakhi. Jananeta Irabot Ningsing Loop amadi Naharol Korirol Silup Assam na punna sen langduna lakliba September ani irai numit kawirat na hizam Irabot ki chamaga kuntaruk suba mapok numit ki thoram ama Korirol sanglen Lakipur da pangthoklagani. Mifam asida athoiba mithugoina Lakipur Jilla Parishad ki councillor K Anita Devi amadi loop ani asigi president singna mifam mapoigani haina loop ki general secretary S Birena thadorokpa chirol amana phoktorakli. Ngarang August Kudmapan Manipuri Language Protection Coordination Committee Assam na sinduna miyamgi oiba mifam ama Lakipur khunaugi Gurumayum Mandopta Manipuri script ta larik laisu tamhanba haiba hiramasida khananinabagi mifam ama phamkre. Chairman Dr. K.N. Chan na mifam apoiduna pangthokiba khananinaba asida Haila Kandi amadi Kasargi khungang kayadagi organization kayagi mihut amadi lanai miyoi cham subnamapan na sarukyakhi.
ꯊꯕꯛ ꯏꯪꯈꯥꯡ ꯊꯥꯕꯗ ꯅꯍꯥꯔꯣꯜꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯃꯗꯤ ꯇꯨꯡꯂꯝ ꯆꯠꯅ ꯊꯦꯡꯅꯔꯛꯀꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯔꯕꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ 12ꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯃꯤꯍꯨꯠ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯤꯡ ꯂꯧꯈꯠꯇꯨꯅ ꯃꯦꯝꯕꯔ 12ꯒꯤ ꯑꯣꯏꯕ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯇꯨꯡꯗ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯍꯥꯏꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯅꯨꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯐꯃꯨꯡ 50 ꯂꯩꯒꯗꯕ ꯅꯧꯅ ꯁꯥꯕ ꯕꯦꯔꯦꯛ ꯑꯃ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯁ. ꯁꯥꯟꯇꯅ ꯉꯁꯤ ꯁꯪꯒꯥꯈ꯭ꯔꯦ꯫ ꯔꯤꯝꯁꯀꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ CCTV ꯁꯔꯚꯤꯂꯦꯟꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯁ. ꯁꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯟꯗꯛꯇ ꯖꯨꯗꯣꯗ ꯋꯥꯔꯜ ꯇꯥꯏꯇꯜ ꯂꯧꯔꯛꯈ꯭ꯔꯕꯤ ꯑꯍꯥꯟꯕ ꯏꯟꯗꯤꯌꯟ ꯆꯍꯤ 16 ꯁꯨꯔꯕꯤ ꯃꯅꯤꯄꯨꯔꯒꯤ ꯆꯅꯨꯔꯥ ꯂꯤꯟꯊꯣꯏ ꯆꯅꯝꯕꯝꯗ ꯁꯥꯏꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯁꯟꯗꯤꯞ ꯄ꯭ꯔꯙꯥꯟꯅ ꯉꯔꯥꯡ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯨꯗꯣꯀꯥ ꯑꯁꯤꯅ ꯕ꯭ꯔꯥꯖꯤꯜꯒꯤ ꯔꯦꯁ ꯄ꯭ꯔꯤꯌꯪꯀꯥꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯋꯥꯔꯜ ꯀꯦꯗꯦꯠ ꯆꯦꯝꯄꯤꯌꯟꯁꯤꯞ 2012 ꯁꯥꯔꯥꯖꯦꯒꯣꯗ ꯍꯤꯁꯇꯣꯔꯤꯛ ꯒꯣꯜ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯖꯣꯔꯖꯤꯌꯟ ꯀꯣꯆ ꯃꯥꯃꯨꯀꯥ ꯀꯤꯖꯦꯂꯥꯞꯁꯤꯁꯨ ꯌꯥꯎꯈꯤ꯫ ꯄꯦꯔꯤꯁ 2024ꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯑꯣꯂꯤꯝꯄꯤꯛꯇ ꯖꯨꯗꯣꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯤꯟꯊꯣꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯟꯗꯛꯇ NDTVꯒꯤ ꯑꯌꯥꯝꯕ ꯁꯦꯌꯔ ꯂꯩꯈ꯭ꯔꯕ ꯑꯗꯥꯅꯤ ꯒ꯭ꯔꯨꯞꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ 3ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯀꯥꯔꯛꯈ꯭ꯔꯦ꯫ ꯏꯂꯣꯟ ꯃꯥꯁꯛ ꯑꯃꯗꯤ ꯖꯦꯐ ꯕꯦꯖꯣꯁꯀꯤ ꯃꯊꯪꯗ ꯒꯧꯇꯝ ꯑꯗꯥꯅꯤꯅ 3ꯁꯨꯕꯗ ꯂꯩꯔꯤ꯫ ꯒꯧꯇꯝ ꯑꯗꯥꯅꯤꯅ ꯕꯤꯜ ꯒꯦꯠꯄꯨꯁꯨ ꯏꯟꯊꯨꯔꯝꯈꯤ꯫ ꯏꯂꯣꯟ ꯃꯥꯁꯛꯀꯤ ꯃꯔꯜ ꯃꯊꯨꯝꯅ $2 ꯕꯤꯂꯤꯌꯟ 259ꯅꯤ꯫ ꯖꯦꯐ ꯕꯦꯖꯣꯁꯀꯤꯅ $1 ꯕꯤꯂꯤꯌꯟ 158ꯅꯤ ꯑꯗꯨꯒ ꯒꯧꯇꯝ ꯑꯗꯥꯅꯤꯒꯤꯅ $1 ꯕꯤꯂꯤꯌꯟ 198.3ꯅꯤ꯫ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗꯗꯤ ꯒꯧꯇꯝ ꯑꯗꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯕ꯭ꯂꯨꯝꯕꯔꯒ ꯕꯤꯂꯤꯌꯅꯤꯌꯔꯁ ꯏꯟꯗꯦꯛꯁꯀꯤ ꯇꯣꯞ 3ꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯉꯝꯕꯁꯤ ꯑꯦꯁꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯥꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯔꯗꯥ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯪꯀꯤꯇꯥ ꯗꯠꯇ ꯋꯦꯁꯠ ꯕꯦꯡꯒꯜ ꯀꯣꯔꯠꯇ ꯀꯥꯔꯛꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 3ꯗ ꯀꯣꯜꯀꯇꯥꯗ CBIꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯑꯃꯗ ꯑꯪꯀꯤꯇꯥ ꯗꯠꯇ ꯀꯥꯕ ꯇꯥꯔꯒꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ 2013ꯗ ꯍꯥꯏꯔꯤꯕ ꯁꯔꯗꯥ ꯋꯥꯊꯣꯛ ꯑꯁꯤꯃꯛꯀꯤ ꯃꯔꯤꯗꯒꯤ ꯑꯪꯀꯤꯇꯥ ꯗꯠꯇꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯥꯝ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯟꯖꯟ ꯗꯠꯇꯁꯨ CBIꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕꯅꯤ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯎꯃꯪ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁꯇ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯃꯈꯨꯟ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯂꯣꯠꯇꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯃꯦꯟ ꯑꯣꯐ ꯗꯤ ꯍꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯑꯉꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯆꯍꯤ ꯗꯤꯀꯦꯗ ꯀꯌꯥ ꯃꯍꯥꯛꯀꯤ ꯂꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯟꯗꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯄꯤꯈꯤꯗꯦ꯫ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯝꯃꯤ ꯑꯃꯗꯤ ꯃꯅꯥꯛ ꯍꯦꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒ ꯇꯦꯟ ꯍꯦꯛꯇꯃꯛ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯄꯥꯟ ꯇꯥꯏꯕꯪꯒ ꯁꯝꯅꯅꯤꯡꯗꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯤꯡꯅꯕꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯃꯪꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯃꯥꯌꯣꯛꯅꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯆꯠꯊꯔꯝꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕꯒꯤ ꯈꯨꯗꯝꯁꯨ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯣꯔꯦꯟꯁꯤꯛ ꯇꯦꯁꯠ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯅ ꯗ꯭ꯔꯒ ꯐꯪꯅꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯛ ID 19 ꯁꯤꯖꯤꯟꯅꯔꯝꯈꯤ ꯍꯥꯏꯕꯁꯤ ꯍꯟꯗꯛꯇ ꯑꯅꯧꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃꯗꯒꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯅ 2007ꯒꯤ ꯖꯨꯟꯗ ꯂꯩꯈꯤꯗꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯨꯡꯉꯛ ꯉꯛꯅꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 50 ꯁꯨꯕꯗ ꯀꯤꯡ ꯑꯣꯐ ꯄꯣꯞ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯥꯏꯀꯦꯜ
cardiac arrest namaram oiduna gyan mangduna taduna leiramkhibani. Michael Jackson gi physician Conrad Murena mangonda chang naina drug thaduna laki hairi. Michael Jackson na sikhiba du homicide ni haiki amadi involuntary manslaughter oina Muresu convict oiki. Adubu anoba documentary asigi matung inade Mureda maral kya sizarabasu Michael Jackson na mapunsi chupa yamnamak dose hena drug sizinaduna laki habisi khangba ngamle. Aduga doctor kaya amagi matengdagi adumak leptana mahakna drug phangba ngamki. Adubu lizen asina leikitraba matung doctor ama fawba jail da changkhide. Madagascar da protesters singi mathakta police na nongmai kapadagi miyoi 15 leikhidre aduga kayama na asoga panangkhre. Bharat Mahasagar gi thatlebaga sida police na ahanbada tear gas kapki mamai thangda protesters sing tan khainabagi damak nongmai kapataki. Panbayai Madagascar asi malemda khwaidagi lairaba leibak singi manungda ama oiribani lebaga sida laman khumnabagi thokdok toina thoktuna lakle. Aroibada ngasigi tentak pamaroiba pau khara. Assam gi Kalai Gauda laiba Jawahar Navodaya Vidyalaya da ragging gi watho class 6 tamliba mahiroi nupa macha ama school hospital da senior singna ragging tawduna phu chaibagi watho mahiroi asigi mama mapa singna FIR ama palakhre. Matam amada tangdu leita daba hingsana thallaba state ama oina leiramba Manipur ngasidi BJP gi lengak lakpadagi awang nongpot state singi manungda hiram khuding makta mangjin thaba state ama haibadu oiba ngamlakle haina Manipur gi CM N Birenna ngasi haikhre. Nabart na Mizoram da khungang singi infrastructure project singi damak lupa crore chani kuntra allocate tawkhre. Nagaland gi miyoi ama custody da leikhidabagi matangda Sibsagar police tagi response piraknaba National Human Rights Commission na hairakre. Nagaland gi Vinika ki hona CVI gi department ta public prosecutor gi pham painanabagi UPSC na lawba changyengda mai paklakre. CVI da asigumba lemjaningai oiraba thabak asi phangba ngamba naga singi manungda Vinika ki hona anishuba nupi oiri. Brothel Wathoki Maridagi Pakiba Meghalaya BJP gi Vice President Bernard Marak ngasi Tura CJM Court na numit 13 gi oina judicial custody da amuk thakre. Tripura da ahan boina Agartala Public School koba private school amada mahairoi singi oina backless Saturday habde bag yaudaba thangza chanaba hokre. Hoki August kuntare thangza numittagi thamagi mari suba thangza khuding backless Saturday habde fun day oina lauthokre. India gi ahanba indigenous aircraft carrier INS Vikrant lakriba September anida Kochi da laiba Cochin Shipyard Limited ta Prime Minister Narendra Modi na commission tawragani. Delhi gi liquor policy da charak chahing naiba kya thokali habagi maral kya siriba sigi marakta CBI na Delhi gi Deputy CM Manish Sisodia gi locker search tawkhre. Kerala da numit 30 gi Onam festival athamga loina ngasidagi haukhre. Bangalore da nonkana chubadagi school college sing suti lauthokre. Indiana hauzik fawda Afghanistan da tengbang oina gehu metric ton lising nipu hena pikre. Reliance Jio na malemgi mangzil thana chaliba technology giant singa khusam naduna India da lakliba Diwali maya asida 5G service sahar kharada piragani. Economist amadi hanagi planning commission member Avijit Sen cardiac arrest number moiduna leikhidre mahak masagi chahi humpuni thoi sukre. ED na Trinamool Congress ki General Secretary Abhishek Banerjee kokhalakre. Ganesh Utsav Ganesh Chaturthi Huvali Idgah da pangthokpagi ayaba Karnataka High Court na pikre adubu Bangalore da hauziksu unkhatnabagi phibam adumak leiri. German gi envoy na India gi Arunachal Pradesh China na claim toribasi nam hawagi lichatni harakibaga loinana India gi value amadi democracy bu thakatkre. Malem gi kaithel da phau cheng gi mamal hengat hannabagi damak Thailand amadi Vietnam na yanaba ama purakre. US Coast Guard Qatar Manila da thangjin kibaga loinana maritime drill chathabasu haukre. Mamang da Will Smith na Chris Rock ta kupang na thakiba thokdoga dugi matung handaksu Chris Brock
Rockta Inisingani Kulhumdogi Oscar host Oibinaba Hairubada Yarakidre. Japan amadi Israel gi marakta defense cooperation deal kuyak thana kre. Arms equipment amadi technology gi lam kaya koladuna yanaba asi kuyak thana kibane. Japan gi anauba economic security minister Sanai Takaichi na China dagi Japan bu khudong thigadaba kaya dagi ngakthoknabagi damak China gi mathakta yamnamak naksinna kupna miteng nayeng singna panagani haire. China amadi Taiwan unkhatnaringai maragasida nungsi chanabagi wari amasu khanghowdana lakle. Achoba panda anina makoigi 19 suba birthday pangthokre. Panba yai hariba panda ani asi inglisingani panda China na Taiwan da khudol oina pirakibane. COVID case hengalakpadagi China gi senjhaw da COVID ki athingba muk thamjenkre. Entertainment ki around kumai gi mafam kaya amadi wholesale market kaya su thingjenkre. Sel thumgi awaba mayok nariba Sri Lanka, Japan na kanbibagi phibam ama lakle. Sri Lanka da mateng pangnanabagi damak atay creditor singa khusamnaduna Japan na angamba mateng pangani haikre. European Union gi foreign minister singi mifam prekta chathari. Russia amadi Ukraine lan gi wathok manung hanjina nainarakpa yari. Sia Cleric Sadarna pothakraba matungdagi Baghdad ta hingsagi thokdok kaya chathakpa haurakre. Pakistan ki mafam kharada isingi imai khazik hantarakle adubu relief camp sing da hujiksu miyoi million tangkhai amamam yamnamak wana krik inana leire. Cloud seeding gi lamda UAE su mangzil thana chengkhalakle. Thorang asina mahausa nong chubadagi chada taradagina kuntra hena nong chuhanba ngammi haide. Philippines ta Marcos Jr. gi matamda miyoi lisingamaga chamapan hena thiba phangkhide. Thiba phangkhidaba victim singa sigi imungi miyoi signa International Disappeared Day Manila da pangthokre. Amadi Korean actress Yoo Ju Yoon ningthokaba numita laikhidre mahak masagi chahi 19 khaktamak sukri. Aiba note amasu mahakna thamlamki. Ngasigi oina di Arambai News Guwahati da Maitilon gi pau sandok jaba matang solution jaba ga loinana tabiriba singbo mukaso hanna khurumjari.